मैम खुरमजरी अयुकी पुंग ngam kai tare chung tumbe yaram de sum khalamine wakhane ja ja ai sum khalle jadi bot ki wa to khaga ko khoi manpur tawri ba leila je kaino gyan da sab ta maru na khoi praja sing se ha tare kaino khang ta ba khoi ji kai phium da le loi ne kau thu ba election ta bu da bani hoi ma mai nu si bu khom na da bani mai nu si bot ka ne ngane adu mayam na khan bi ga da amna akhoi ji kari phibum na mayu na gi ba do hoji akhoi kari phibum da lei ye ha bi ji ma lei ri ye si kaw ba mi yaw re hoi chumi le bak nu si ba gi chong tho ga ngang khi mam sing do loina mak mi loina mak li bang si ba ta ni loina mak khang na hai ra pan ta ni ma loina mak khona ba ta ma mai level de adu bu ngasi election la pa kan ji de noina nu siri ba noina thajari ba noina man to de ngamani khali ba mana nga ri adagi adu to yani an khali mi sing do hoi loina hai chu mi yai adu mi sing do na noi bu lu ching ni bu ji chi noi bu sali mai kai chumbra ji am to mun na khan riu ne akhoi man pu bu si bi bam de ya hol le ba chai phara ba su wa na bi mina tho bo si bi bam de lehen li ba karim ta ngang ni ge akhoi bu su lak na ri ba chu wa hal le ba punamak to ni ko hare sa amajo yengaro yeng de ba kangu sing do bu phai yana akhoi le ba de da mot law me ba taw sing kangu duna luching bu kangu luching bu gen khalip kangu da akhoi ni len kangu duna sagi mayam dum gi mai kai du changjan gra ga moi ne hena moi ji phai yana changjan ma ka da akhoi kangu mayam jo adu yaw salak ba inna salaga mana phai hari phare ba ne changjan lak ba de kari no tawri je sinai na khali be adu di kari no nang to yus ne kari no akhoi ji dum adu pham tu changjan ja ba da khoi loi ya no rok tu chong da lu ya bi bi lak salak ba de mit na loi na mit ke tangjal ba tab na pangjal ba tab da karim thoki da tab da akhoi bu kari na ge si yu mayam na kaman do ba de yum cha tan lei ki ba ji lim ta lei ba mayam sing ji kaman do ba phare ne moi sing de ka hal la si ne moi sing do ada chala ga law la si ne hai bu sing ji phaduri bra moi na ada chala law bra thai sing ta bi duri ba pha yum da han pang di ba relief tele sing ji mai mung da han phang duri bra ba ek to da chi gi lo yu ba irang sing ji loi loi duri bra yam na khanna ji ko ina hare se nei jitna law jitna to loi gi da na ti kam kan loi ni khang bro moi ni loisening kan da irang se yare si ud loisen bi yare hai kan da na ta gi din ne phan law ju kha noi loi khang gi na chok em ta da na ti ta da ju lai kari no hoi me am lila mar ke nom cha khre khoi sing ji ha ga lan pham na chala ga photo ka video ka pa thagal laga hero ko madana bot ki damak ta ni hoi phare ne bot ki damak ta ni ne khai do phare bot ki ni hairo ki su kai de lan pham do bot khom dri ni nei me to la mi me to chang mai bin me to bot hadi hai dri ne ba amag unama tam jine sang na ta min thwan chang ka tan ma si da video ka bu ni ngam ni di ka po ko nei leader sing do hem si lan ju batung ju si bot ju batung da amu lan ju si loi gi de na adu ka na ka phal lo mo pu ka phal lo ko video photo ma namal lo relief te chat na ko ta mating pang yo awana idam da adu ka ngang sing le hoi men ungam de na khai me am de to mating pang oi mam sin ju doctor me am pu de na le ana mem yeng sin ju hai ro bot ki ni hoi bot ki ni hai ro phare at least ai di pangi tawri me am de awana pang na ko chin chin khai de na ngam na hon le te le me am sin de noi na hari ba ni na phare hai mi sin de adu tawbra ba ai to we hai bi ko na te ko ai to we hai bi bo tha do ha bi te ai bo tok tho o ji ai nomination to ja ba ni ai let lu si ai akhoi na ga to ai sai khal ga de ai mamang gi du nga ai nang bo le po to sa pi de ge na hai ni ai na cái đó bị tụt thì ai chẳng ai được mang chơi đi bằng lan bảo ai tung đi ngang sinh cha sinh gì nào sinh gì mình bây giờ cái phim ngồi cái gì khăng ai tôi ai bột rồi mà mang được chứ tao bố yêu cái bây giờ cái ngõ có đủ rồi bố mà mang đến là malam này
ꯅꯛꯁꯜꯂꯀꯥꯟꯗ ꯄ꯭ꯔꯖꯥꯁꯤ ꯉꯥꯎꯕꯗ ꯎꯕꯗ ꯑꯩꯁꯦ ꯈꯜꯂꯦꯕ ꯀꯩꯅꯣ ꯏꯃꯥ ꯑꯗꯨ ꯇꯧꯔꯤ ꯃꯌꯥꯝꯁꯤꯅ ꯀꯔꯤꯅꯣꯅ ꯑꯩꯉꯣꯟꯗ ꯃꯇꯝꯗꯁꯨ ꯑꯣꯐꯔ ꯇꯧꯔꯤꯅꯦ ꯅꯪ ꯕꯣꯠ ꯂꯦꯞꯄ ꯇꯣꯛꯑꯣ ꯄꯩꯁꯥ ꯄꯤꯒꯦꯅ ꯑꯗꯨꯁꯨ ꯑꯩ ꯏꯁꯥ ꯈꯜꯂꯒꯗꯤ ꯑꯗꯨꯝ ꯑꯩ ꯄꯩꯁꯥ ꯂꯧꯔꯒꯦꯔꯥ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯌꯨꯝꯁꯤ ꯊꯣꯛꯑꯝ ꯆꯠꯈꯤ ꯌꯥꯏ ꯀꯥꯏꯗꯅꯣ ꯏꯆꯥ ꯏꯁꯨ ꯁꯨꯃꯥꯏꯅ ꯄꯨꯔꯒ ꯅꯨꯡꯉꯥꯏ ꯂꯩꯔꯨꯕ ꯌꯥꯏ ꯑꯩ ꯈꯜꯂꯝ ꯇꯥꯔꯒꯗꯤ ꯃꯃꯥꯡꯗ ꯄꯩꯁꯥꯁꯤ ꯂꯧꯈꯤꯕ ꯌꯥꯏ ꯍꯟꯗꯛꯁꯨ ꯉꯥꯏꯅꯦ ꯍꯧꯖꯤꯛꯁꯨ ꯉꯥꯏ ꯑꯩ ꯕꯣꯠ ꯂꯦꯞꯄ ꯇꯣꯛꯑꯣ ꯍꯥꯏꯅ ꯄꯩꯁꯥ ꯄꯤꯒꯦ ꯍꯥꯏꯕꯅꯤꯅ ꯃꯌꯥꯝ ꯑꯃ ꯑꯩ ꯈꯜꯂꯒꯗꯤ ꯑꯩ ꯆꯠꯈꯤꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯨꯝꯗ ꯊꯣꯛꯑꯝ ꯆꯠꯈꯤꯕꯁꯦ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯁꯤꯗꯤ ꯇꯨꯡꯗ ꯍꯧꯒꯗꯕ ꯏꯆꯥꯁꯤꯡꯁꯤ ꯀꯃꯥꯏꯅ ꯇꯧꯍꯧꯗꯒꯦ ꯏꯆꯥꯁꯤꯡꯁꯤ ꯀꯃꯥꯏꯅ ꯇꯧꯍꯧꯗꯒꯦ ꯃꯅꯤꯄꯨꯔꯁꯤ ꯀꯃꯥꯏꯅ ꯇꯧꯍꯧꯗꯒꯦ ꯈꯜꯂꯒ ꯑꯩꯈꯣꯏꯁꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯁꯦ ꯋꯥꯈꯜꯁꯤ ꯀꯣꯛꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯔꯤ ꯃꯑꯣꯡꯁꯤ ꯎꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯚꯣꯂꯟꯇꯤꯌꯔꯁ ꯃꯌꯥꯝ ꯅꯍꯥꯁꯤꯡꯁꯤ ꯀꯣꯛ ꯉꯥꯎꯔꯤ ꯀꯔꯤꯅꯣ ꯅꯍꯥꯟꯒꯩ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡꯁꯤꯒ ꯃꯤꯁꯤ ꯃꯤꯅꯥ ꯃꯌꯥꯝꯃꯛꯇ ꯂꯥꯟꯐꯝꯃꯛꯇ ꯆꯪꯗꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯍꯤꯡ ꯇꯨꯝꯗꯦ ꯍꯣꯠꯅꯔꯨꯕ ꯃꯌꯥꯝꯁꯤꯗ ꯉꯁꯤ ꯄ꯭ꯔꯖꯥꯒꯤ ꯑꯑꯣꯟꯕꯁꯤ ꯎꯔꯛꯄꯗ ꯅꯍꯥ ꯃꯌꯥꯝꯁꯦ ꯉꯥꯎꯔꯦꯕ ꯍꯧꯖꯤꯛꯁꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯁꯦ ꯑꯉꯥꯎꯕ ꯇꯥꯗꯣꯔꯕ꯭ꯔꯥꯅ ꯀꯔꯤꯅꯣ ꯄ꯭ꯔꯖꯥ ꯇꯧꯈꯠꯂꯛꯏꯕ ꯃꯌꯥꯝꯁꯤꯕꯨ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯃꯤꯁꯤ ꯅꯥꯊꯣꯛꯈꯤꯕ ꯑꯋꯥꯕ ꯇꯥꯈꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅ ꯀꯔꯤꯝꯇ ꯇꯧꯈꯤꯗꯕ ꯇꯥꯏꯞꯇ ꯀꯔꯤꯝꯇ ꯎꯗꯕ ꯇꯥꯏꯞꯇ ꯄ꯭ꯔꯖꯥꯁꯤꯅ ꯀꯩꯅꯣꯝ ꯇꯧꯈꯠꯂꯛꯄꯁꯤꯗꯅꯤ ꯑꯉꯥꯡꯁꯤꯡꯁꯨ ꯍꯧꯖꯤꯛ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯁꯨ ꯉꯥꯏ ꯂꯣꯏꯅꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯁꯤꯜꯂꯤꯕ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯂꯥꯜꯂꯕ ꯖꯥꯠꯔꯥꯅ ꯈꯜꯂꯛꯑꯦꯕ ꯃꯌꯥꯝꯁꯤꯡꯁꯦ ꯏꯚꯟ ꯑꯩꯕꯨ ꯈꯪꯖꯤꯜꯂꯛꯑꯦꯕ ꯂꯥꯟꯐꯝꯗ ꯆꯪꯉꯒ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯀꯥꯞꯄꯦ ꯍꯥꯏꯒꯨꯝꯕ ꯄꯥꯜꯂꯝꯒ ꯁꯤꯔꯝꯃꯒꯗꯤ ꯑꯁ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯍꯥꯏꯔ ꯂꯣꯏꯁꯤꯟꯈꯤꯗꯨꯅꯤꯅꯦ ꯁꯤꯔꯝꯗꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯀꯔꯦꯝꯅꯔꯤꯕꯁꯦ ꯍꯧꯖꯤꯛꯁꯦ ꯋꯥꯅ ꯑꯩꯗꯤ ꯍꯣꯠꯅꯔꯤꯕꯁꯤꯡ ꯇꯧꯔꯤꯕꯁꯤꯡꯁꯦ ꯕꯣꯠꯀꯤꯅꯤ ꯍꯥꯏꯒꯨꯝꯕ ꯍꯣꯏ ꯕꯣꯠꯀꯤꯅꯤ ꯍꯥꯏꯔꯁꯨ ꯐꯔꯦꯅꯦ ꯅꯣꯏꯗꯤ ꯀꯥꯡꯕꯨꯁꯤꯡꯗꯨ ꯑꯃ ꯇꯧꯔꯛꯄ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯇꯧꯔꯤꯗꯨꯕꯨ ꯄꯦꯟꯗꯦ ꯕꯣꯠꯀꯤ ꯑꯣꯏꯔꯝꯃꯒꯁꯨ ꯑꯩ ꯇꯧꯔꯤ ꯈꯔ ꯇꯧꯈꯤꯗꯅ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯇꯩꯁꯨ ꯃꯌꯥꯝ ꯇꯧꯔꯤꯗꯅ ꯇꯧꯕꯗꯤ ꯅꯣꯏꯅ ꯉꯥꯡꯉꯤꯕ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯅ ꯇꯧꯔꯤꯕ ꯃꯤꯑꯣꯏꯕꯅ ꯍꯤꯡꯉꯤꯁꯤ ꯏꯖꯠꯅꯤ ꯆꯥꯎꯊꯣꯛꯅ ꯍꯥꯏꯅꯁꯤꯅꯦ ꯍꯧꯖꯤꯛ ꯕꯣꯠꯁꯦ ꯂꯣꯏꯕ ꯅꯣꯏ ꯏꯔꯥꯡꯁꯤꯗ ꯑꯥꯗ ꯆꯠꯂꯒ ꯀꯅꯥꯅ ꯉꯥꯡ ꯉꯝꯗꯣꯔꯤꯒꯦ ꯉꯥꯡꯉꯦꯁꯨ ꯈꯜꯂꯣ ꯀꯅꯥꯅ ꯇꯥꯗꯣꯔꯤꯒꯦ ꯂꯥꯟꯁꯤ ꯂꯣꯏꯗꯣꯔꯤꯕ꯭ꯔꯣ ꯇꯁꯦꯡꯅ ꯑꯗꯨ ꯍꯥꯏꯕꯅꯦ ꯂꯥꯟꯁꯤ ꯂꯣꯏꯗꯣꯔꯤꯕ꯭ꯔꯣ ꯄꯤꯕꯤꯔꯛꯇꯣꯔꯤꯕ ꯅꯣꯏ ꯑꯉꯥꯡꯁꯤꯡꯁꯦ ꯅꯣꯏꯅ ꯇꯥꯕꯤꯔꯨꯗꯣꯔꯤꯕ ꯆꯠꯂꯒ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯈꯔ ꯑꯣꯏꯅꯁꯤꯅꯦ ꯕꯣꯠ ꯌꯧꯔꯀꯥꯟꯗ ꯍꯦꯛꯇ ꯀꯩꯅꯣꯝ ꯇꯧꯕ ꯑꯗꯨꯒꯤ ꯑꯩ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯁꯤꯁꯦ ꯕꯣꯠꯇꯤ ꯂꯣꯏꯒꯅꯤ ꯑꯃꯨꯛ ꯇꯧꯔꯛꯈꯤꯅꯤ ꯂꯥꯟꯗꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯅꯣꯏꯕꯣ ꯇꯧꯔꯦꯅ ꯐꯔꯛꯇꯦ ꯈꯜꯂꯣ ꯅꯣꯏꯅ ꯑꯗꯨꯒꯤ ꯗꯥꯏꯇ ꯅꯣꯏꯅ ꯄꯨꯕ ꯉꯝꯗꯣꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏꯁꯤꯕꯨ ꯁꯨꯝ ꯁꯥꯟꯅꯍꯟꯗꯅ ꯃꯤꯅ ꯑꯗꯨꯝ ꯁꯤꯗ ꯀꯩꯅꯣꯝꯃ ꯇꯧꯁꯤꯅ ꯑꯩꯅꯒ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯒ ꯌꯥꯎꯅ ꯈꯜꯂꯛꯏꯁꯦ ꯇꯧꯔꯤꯉꯥꯏꯁꯤꯗꯁꯨ ꯑꯃꯨꯛ ꯀꯩ ꯍꯥꯏꯒꯦꯗ ꯃꯃꯥꯡꯗꯁꯨ ꯉꯥꯏ ꯚꯣꯠ ꯊꯨꯒꯥꯏꯅꯕ ꯊꯣꯛꯂꯛꯏꯅꯤ ꯄꯩꯁꯥ ꯆꯥꯔ ꯊꯣꯛꯂꯛꯄꯅꯦ ꯍꯥꯏꯒꯨꯝꯕ ꯃꯤꯕꯨ ꯏꯖꯠ ꯂꯩꯇꯕ ꯇꯥꯏꯞꯇ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯉꯥꯏ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯁꯦꯝꯗꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯅꯤꯀꯣ ꯍꯟꯗꯛꯇꯤ ꯑꯐꯝ ꯐꯔꯦ ꯃꯇꯥꯡꯗ ꯈꯔ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯤꯉꯩꯁꯤꯗ ꯆꯦꯟꯖ ꯍꯧꯁꯤꯀꯣꯅ ꯈꯜꯂꯒ ꯊꯣꯛꯂꯛꯏꯕ ꯄꯥꯔꯇꯤ ꯁꯤꯗꯁꯨ ꯕꯣꯠ ꯊꯨꯒꯥꯏꯅꯕ ꯊꯣꯛꯂꯛꯏꯅꯤ ꯑꯩꯁꯤ ꯕꯣꯠ ꯊꯨꯒꯥꯏꯅꯕ ꯊꯥꯗꯣꯔꯛꯏꯅꯤ ꯍꯥꯏꯒꯨꯝꯕ ꯑꯩꯕꯨ ꯏꯖꯠ ꯀꯌꯥꯝ ꯂꯩꯇꯕ ꯃꯤ ꯏꯁꯥꯒꯤ ꯌꯥꯝ ꯈꯟꯕ ꯃꯤ ꯑꯣꯏꯔꯝꯗ ꯅꯍꯥꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯑꯩꯗꯤ ꯉꯛꯑꯦ ꯇꯁꯦꯡꯅ ꯇꯟꯕꯨ ꯇꯟꯁꯤꯜꯂꯦ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯎꯕꯗ ꯕꯣꯠꯀꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯁꯦ ꯂꯩꯗꯨꯕꯨ ꯇꯟꯁꯤꯜꯂꯦ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯀꯩꯅꯣꯝ ꯇꯧꯕꯅꯦ ꯑꯩꯈꯣꯏꯁꯤꯡꯁꯦ ꯕꯣꯠ ꯌꯧꯔꯛꯄꯗ ꯃꯌꯥꯝꯁꯤꯡ ꯑꯩꯈꯣꯏ ꯉꯥꯎꯅꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯣꯏ ꯇꯣꯛꯊꯣꯛꯑꯁꯤꯅ ꯍꯧꯖꯤꯛ ꯅꯣꯏ ꯌꯥꯝꯅ ꯐꯩꯅ ꯈꯜꯂꯤꯕ ꯂꯨꯆꯤꯡꯕ ꯍꯩꯔꯦꯅ ꯈꯜꯂꯤꯕ ꯑꯃ ꯇꯧꯔꯤ ꯅꯣꯏꯅ ꯇꯧ ꯂꯥꯎ ꯈꯣꯡ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯗꯨꯕꯨ ꯑꯗꯨ ꯃꯣꯏꯅ ꯆꯪꯉꯤ ꯃꯥꯏꯀꯩꯗꯨ ꯆꯨꯝꯕ꯭ꯔꯥ ꯑꯝꯇ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯆꯨꯝꯕ꯭ꯔꯥꯅ ꯁꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤꯝ ꯇꯧꯗ꯭ꯔꯕꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕ ꯑꯣꯏꯅ ꯏꯟꯅꯔꯤꯕ ꯃꯣꯏꯅ ꯐꯔꯦ ꯍꯥꯏꯕ ꯀꯥꯡꯕꯨ ꯃꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯀꯩꯝ ꯇꯧꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯣꯏ ꯑꯗꯨ ꯊꯥꯖꯔꯒ ꯃꯥꯕꯨ ꯊꯥꯖꯔꯒ ꯄꯨꯔꯥ ꯕ꯭ꯂꯥꯏꯟꯗ ꯄꯨꯡꯉꯥꯎ ꯄꯨꯡꯐꯪ ꯄꯪꯊꯔꯒ ꯏꯟꯅꯔꯤꯕ ꯅꯣꯏꯁꯤꯁꯨ ꯑꯉꯛꯄ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯨꯟꯅ ꯈꯟꯊꯐꯝ ꯊꯣꯛꯇꯕ꯭ꯔꯥꯕ ꯑꯗꯨ ꯃꯤꯗꯨꯅ ꯅꯣꯏ ꯊꯥꯖꯔꯤ ꯃꯤꯗꯨꯅꯕꯨ ꯃꯥꯏ ꯄꯥꯛꯑꯀꯥꯟꯗ ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯁꯤꯅ ꯇꯧꯕ ꯉꯝꯒꯗꯣꯔꯤꯕꯣ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅꯁꯤꯅꯦ ꯑꯁꯦꯡꯕ ꯍꯥꯏꯅꯁꯤꯅꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯁꯨ ꯉꯥꯏ ꯑꯃꯁꯨ ꯉꯥꯏ ꯅꯍꯥꯁꯨ ꯃꯌꯥꯝꯁꯨ ꯉꯥꯏ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯗ ꯅꯍꯥ ꯃꯌꯥꯝꯗꯗꯤ ꯑꯦꯠꯂꯤꯁ ꯈꯪꯉයි ꯅꯣꯏꯅꯁꯨ ꯈꯤꯇꯪ ꯃꯤꯠ ꯃꯥ ꯄꯥꯡꯕ ꯃꯇꯝ ꯌꯧꯔꯕꯅꯤ ꯏꯂꯦꯛꯁꯟ ꯌꯧꯔꯀꯥꯟꯗ ꯃꯥꯏ ꯃꯁꯦꯟ ꯈꯣꯝꯅꯔꯒ ꯂꯣꯏꯅ ꯑꯃꯨꯛ ꯄꯪꯊꯍꯟꯈꯤꯕ ꯁꯤ ꯐꯠꯇꯦꯗ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤꯗ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯍꯟꯗꯛꯀ ꯀꯜꯍꯧꯗ꯭ꯔꯗꯤ ꯂꯣꯏꯔꯦ ꯑꯩꯅꯗꯤ ꯀꯟꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩ ꯉꯝꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯁꯨꯝ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯁꯨ ꯏꯁꯥꯒꯤ ꯀꯩꯅꯣꯝꯃ ꯇꯪ ꯇꯥꯕ ꯑꯃ ꯀꯩꯅꯣꯝ ꯂꯦꯞꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯔꯣꯏꯌꯦ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕ ꯏꯃꯨꯡ ꯃꯤꯖꯣꯔꯥꯝꯅ ꯆꯞ ꯂꯤꯡꯅ ꯉꯥꯡꯉꯤꯁꯤ ꯀꯔꯤꯒꯤꯅꯣꯁꯦ ꯑꯩꯈꯣꯏ ꯃꯨꯟꯅ ꯈꯪꯐꯝ ꯊꯣꯛꯄꯅꯦ ꯉꯁꯤ ꯊꯪꯅꯔꯤꯕ ꯅꯥꯒꯥꯂꯦꯟꯗ ꯆꯞ ꯂꯤꯡꯅ ꯉꯥꯡꯉꯤꯕꯁꯦ ꯃꯈꯣꯡ ꯄꯣꯡꯅ ꯉꯥꯡꯉꯤꯕꯁꯦ ꯀꯔꯤꯒꯤꯅꯣꯁꯦ ꯑꯩꯈꯣꯏ ꯈꯪꯐꯝ ꯊꯣꯛꯇ꯭ꯔꯣ ꯒ꯭ꯌꯥꯟ ꯇꯥꯐꯝ ꯊꯣꯛꯑꯕꯅꯦ ꯑꯩꯈꯣꯏꯁꯤꯡꯁꯤ ꯀꯩꯅꯣ ꯁꯥꯎꯠ ꯏꯁꯇꯒ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯃꯣꯏꯁꯤꯅ ꯑꯩꯈꯣꯏ ꯈꯪꯐꯝ ꯊꯣꯛꯑꯕꯅꯦ
ꯃꯥꯏ ꯔꯤꯖꯅꯦꯜ ꯍꯥꯏꯕ ꯃꯥꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯐ꯭ꯔꯨꯞꯀꯤ ꯑꯣꯏꯕ ꯑꯩꯅ ꯑꯦꯗꯤꯁꯅꯦꯜ ꯄꯥꯔꯇꯤꯗ ꯕꯣꯠ ꯂꯦꯞꯄꯤ ꯍꯥꯏꯕꯒꯤ ꯅꯠꯇꯦꯀꯣ ꯑꯩ ꯇꯣꯛꯊꯣꯛꯀꯦ ꯑꯗꯨ ꯀꯅꯥꯝ ꯑꯅ ꯐꯅꯤ ꯃꯤ ꯂꯦꯞꯍꯟꯁꯤ ꯃꯇꯝ ꯂꯩꯔꯤ ꯅꯣꯡ ꯅꯤꯅꯤꯁꯦ ꯑꯁꯨꯛ ꯋꯥꯅ ꯇꯧꯔꯤꯕ ꯂꯩꯕꯥꯛꯀꯤ ꯍꯣꯠꯅꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯚꯣꯠꯀꯤꯅꯦꯕꯨ ꯍꯥꯏꯌꯣ ꯇꯧꯔꯤ ꯍꯣꯠꯅꯔꯛꯏꯕ ꯑꯩꯈꯣꯏꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯉꯥꯡꯇ꯭ꯔꯒꯗꯤ ꯀꯅꯥꯝꯇ ꯇꯧꯅꯤꯡꯉꯔꯣꯏ ꯍꯧꯖꯤꯛ ꯍꯌꯦꯡ ꯆꯪꯉꯥꯏ ꯕ꯭ꯂꯣꯟꯗꯦꯁ ꯃꯌꯥꯝ ꯅꯣꯏ ꯑꯉꯥꯡꯁꯤꯡꯅ ꯇꯟꯕꯨ ꯇꯜꯂꯝꯃꯅꯤ ꯑꯩꯈꯣꯏꯒꯩꯁꯦ ꯍꯌꯦꯡ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯇꯣꯏ ꯖꯥꯠꯔꯅ ꯈꯜꯂꯝꯃꯅꯤ ꯑꯉꯥꯡꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯑꯩ ꯁꯨꯝ ꯈꯜꯂꯤꯅꯤ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯒ ꯑꯍꯤꯡ ꯇꯨꯝꯗꯤ ꯍꯣꯠꯅꯈꯤ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏ ꯈꯜꯂꯝꯃꯅꯤ ꯎꯅ ꯇꯟꯕꯨ ꯇꯜꯂꯝꯃꯅꯤ ꯀꯔꯤꯅ ꯇꯧꯔꯤꯁꯦꯅ ꯀꯩꯅꯣ ꯃꯅꯤꯄꯨꯔꯁꯤ ꯀꯣꯝ ꯆꯠꯇꯣꯏꯅꯣꯅ ꯇꯧꯔꯤꯁꯤꯕꯣꯅ ꯑꯉꯥꯡꯁꯤꯡ ꯂꯣꯏ ꯇꯜꯂꯝꯃꯅꯤ ꯑꯗꯨꯝ ꯃꯤꯀꯞ ꯊꯣꯛꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯁꯤ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯀꯣꯛ ꯈꯪꯍꯧꯔꯦ ꯏꯃꯥ ꯂꯩꯕꯥꯛꯅ ꯍꯩ ꯐꯔꯦ